Manipurgi swimming taxta singthaningai oiraba swimmer laitonjam LANCHENBA singjamai mathak thokchom lekai da leiba laitonjam Kanta MEITEI amadi laitonjam Ongbi T Sonia anigi machanupa ahanni Hauzik Nompuk Mahikol Brahmapur Aribam Lekaida Class 7 Tamliba Mahiroi Amani Yamna Piklingai Chahi Maridagi Wangkhaini Tempukhrida Laktuna Haistarmen Amadi M Punachandra Anigi Miriang Makada Swimming Masana Tamba Horaki Chahi Anirom Tamlaba Matungda Makatana Modern College Swimming Pool da Ing Sok Lising Aniga Tratretagi Laktuna International Swimmer T Thauba MEITEI Amadi Assistant Coach Angom Superman Amadi T H Chandra Kumar Eli Sar SP Hairiba Oza Singh asigi miyeng makada training tawrakibani Manipur gi aquatic team asi heights ko jena course cum manager oina luchingduna kontra nipan suba national sub junior aquatic championship ta boys group 3 kanglup da gold medal mari silver medal ama punna medal manga lawduna best swimmer tarakhraba amadi iramdam asigi mingchet puduna lakhraba laitongjam LANCHENBAni Maktada Impact TV bu thawai tani yengbiriba miyam puno bu ranina melmamna daramda okchabagaloina khurumjari ngasi Impact TV na episode 9 na sandokchariba Khangminashi Manipur hairiba program asiga mari leinana akoina puduna lakchariba misak asi handada pangthokiba national sports event gi thakta gold medal mari silver medal ama loinana iramdam asigi mai puduna lakraba sanaroi asiga unabai tanja adu laujage Matau karamna mahakna silver medal amadi gold medal sing asi laurokibano haibdu mayanga punna Khangminashi ahanbada koigi isagi ming leifam baba imagi ming amadi ichilnauna kayanu haibdu mayam ta khangan siko ai isagi ming laitonjam LANCHENBA kaujai ipagi ming na laitonjam Kanta MEITEI imagi ming na takhelambam Sonia ai gi leibam na singjamai mathak thoktom lekai da lejai ai gi ichina ahum sui aina khwaidagi ahanni makhada ani ama lejari yaimagi mingna laitonjam Punghen atombana laitonjam Milaingam khwaidagi ahanne bako ichinaw da ko ado LANCHENBA koigi ahama maktada congratulations ko haidi handaki achievement mayam ama amadi iramdam asi mai puduna lakpagi da makta thagachari ko ado LANCHENBA je hauji chahi kya surage ado kari school da tammi isagi class na kaya no haibdu samayam da khangansi ai je chahi ta ma thai sura ai school je Nompok Mahikol da tamjai class 7 ka da 7 ka da ngari ba Nompok Mahikol da tameba ado Nompok Mahikol se tammi student amani ko ado sports su sa khoidi mamang khuman changsan na dum chatli ba ko ado sigi time mene se kamain tawi haidi school ga sports ka par ga chat pase si kamain tawraga matam se khaidu i LANCHENBA ai puti ko gi khara thinge mena khara yari masong school sa na matam na dei pong taro makhala da hawa charaga breakfast ajaraga iru mai thi daraga chak ja thoga lai nga tang paraga taro makhala da gi school shon chachalani so ai nga don lega sakal thodo school zarani class daraga pung ama makhala yom yoni ai nga tang potharaga homework e gadi tothokwa pa kha torani practical de nga tang lampak to thoba nan tawi so ai san wa thakpa khatoraga exercise khatoraga ile bang chalani humma da de so ai time je fix like ti ro bagidi no mana ya ma jawi no mana ten ma jawi madu mandi su di thajai ade ai ta ma khai da na mana hangali non se nobale haidi matam se fix like table ko haidi isana ngami go time je adum manage tawraga haidi sanabarom sum chatpa adegi school chu ka hendana adum matam se dum chatpi ba ko yam nungai jai LANCHENBA tabada ado LANCHENBA handaki khoi lawrakhiba achievement se kari karamba achievement no lawri basi adu karamba national thakida lawrakhiba no haibru sumayam da khangansi ai se 38 sub junior national aquatic championship taloja khemani ai gold mariga silver ma galo jake gold mari aduga silver medal amane ba ko ado haiba event sidane karam ba da lawrokhiba no haidi medal sing se habdu so katang mayam da khangan si
ꯑꯩꯁꯦ 50 ꯃꯤꯇꯔ ꯕꯇꯔꯐ꯭ꯂꯥꯏꯗ ꯒꯣꯜ ꯑꯃ 50 ꯃꯤꯇꯔ ꯐ꯭ꯔꯤꯁ꯭ꯇꯥꯏꯜꯗ ꯒꯣꯜ ꯑꯃ 50 ꯃꯤꯇꯔ ꯕ꯭ꯔꯦꯁ ꯁ꯭ꯇ꯭ꯔꯣꯛꯇ ꯒꯣꯜ ꯑꯃ 100 ꯃꯤꯇꯔ ꯕ꯭ꯔꯦꯁ ꯁ꯭ꯇ꯭ꯔꯣꯛꯇ ꯒꯣꯜ ꯑꯃ ꯑꯃꯁꯨꯡ 200 ꯃꯤꯇꯔ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯦꯗꯂꯦꯗ ꯁꯤꯜꯚꯔ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯔꯒꯤ ꯑꯦꯋꯥꯔꯗꯁꯦ ꯐꯪꯉꯛꯏꯕꯅꯦꯕꯀꯣ ꯑꯧ ꯑꯗꯣ ꯑꯩꯈꯣꯏ ꯆꯍꯤꯁꯦ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯀꯦꯇꯦꯒꯣꯔꯤꯁꯦ ꯈꯥꯏꯗꯣꯛꯑꯦ ꯆꯍꯤ ꯀꯌꯥꯗꯩꯅ ꯀꯌꯥꯕꯨ ꯑꯣꯏꯒꯦ 10 to 11 years 10 to 11 yearsꯅꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯦꯆꯤꯞꯃꯦꯟ ꯑꯇꯣꯞꯄꯁꯨ ꯐꯪꯈ꯭ꯔꯕꯗꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯔꯒꯗꯤ ꯀꯗꯥꯏꯗ ꯁꯥꯟꯅꯔꯨꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯏꯚꯦꯟꯅꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯗꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤꯀꯣ ꯑꯩꯁꯦ ꯃꯃꯥꯡ ꯆꯍꯤꯗ 2021ꯒꯤ 37 ꯁꯕ ꯖꯨꯅꯤꯌꯔ ꯑꯦꯛꯋꯥꯇꯤꯛ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯇꯣꯇꯦꯜ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯣ ꯑꯩ ꯑꯗꯨꯗ ꯁꯤꯜꯚꯔ ꯑꯃꯁꯨꯡ ꯕ꯭ꯔꯣꯟꯖ ꯑꯃ ꯂꯧꯖꯔꯛꯈꯤ ꯍꯥꯏꯕꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕꯁꯦ ꯃꯌꯥꯝ ꯃꯄꯥꯟꯗꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅꯁꯤꯡꯁꯦ ꯁꯥꯟꯅꯔꯛꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯇꯝꯗ ꯋꯥꯕ ꯑꯃꯗꯤ ꯑꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯁꯦ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯂꯟꯆꯦꯟꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯈꯪꯍꯟꯁꯤꯅꯦ ꯃꯌꯥꯝꯗ ꯑꯩꯁꯦ ꯃꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯒ ꯄꯨꯟꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯋꯥꯕꯁꯤꯅ ꯂꯝꯗꯣ ꯂꯥꯞꯄꯅꯤꯅ ꯆꯠꯄꯒꯤ ꯖꯔꯅꯤꯗꯣ ꯋꯥꯏ ꯍꯥꯏꯗꯤ ꯃꯇꯝꯗꯨ ꯀꯨꯏꯕꯒꯤꯀꯣ ꯃꯈꯥꯗ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯛꯇ ꯆꯠꯄ꯭ꯔꯥ ꯃꯊꯛꯇ ꯑꯗꯨꯝ ꯆꯠꯂꯦ ꯃꯊꯛꯇ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯒ ꯂꯥꯛꯏꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯗꯣ ꯄꯨꯟꯕꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯩꯁꯤꯗ ꯏꯁꯥꯅ ꯃꯣꯏꯗꯒꯤ ꯇꯝꯅꯤꯡꯕ ꯑꯩꯈꯣꯏ ꯈꯤꯇꯪꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯕꯗ ꯄꯥꯝꯖꯕꯒꯨꯝꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯡꯁꯦ ꯏꯁꯥꯅ ꯄꯨꯊꯣꯛꯆꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯜꯂꯤꯕ ꯏꯚꯦꯟꯠꯀꯤ ꯃꯣꯏ ꯃꯦꯅꯦꯖꯔꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯃꯣꯏꯅ ꯄꯨꯊꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤ ꯃꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯃꯊꯪꯗ ꯂꯩꯔꯛꯄꯁꯨ ꯌꯥꯏ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯑ ꯆꯠꯆꯔꯤ ꯏꯁꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯩꯌꯦꯕꯀꯣ ꯑꯧ ꯍꯥꯏꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯈꯣꯠꯄꯒꯤꯁꯨ ꯑꯧ ꯑꯗꯨꯝ ꯂꯣꯏ ꯄꯨꯊꯣꯛꯆꯩ ꯑꯩꯈꯣꯏꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯟꯆꯦꯟꯕꯁꯦ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯀꯩ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩ ꯑꯩꯁꯦ ꯒꯣꯔꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯤꯝꯃꯤꯡꯗ ꯃꯤꯠꯌꯦꯡ ꯈꯔ ꯌꯦꯡꯁꯤꯟꯅꯤꯡꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯑꯗꯨꯃꯥꯏꯅ ꯒꯣꯔꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯏꯚꯦꯟꯠꯇꯨꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯕ ꯁꯤꯗꯩꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯗꯒꯤ ꯃꯇꯦꯡꯗꯣ ꯄꯥꯝꯖꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯧ ꯁꯣꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯅ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩꯀꯣ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯧ ꯑꯗꯣ ꯂꯟꯆꯦꯟꯕ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯁꯤꯅ ꯀꯗꯥꯏꯗꯅꯣ ꯔꯥꯖꯀꯣꯠꯇ ꯔꯥꯖꯀꯣꯠꯇꯅꯦꯕ ꯔꯥꯖꯀꯣꯠꯀ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔꯒ ꯁꯥꯟꯅꯔꯨꯕꯒꯤ ꯑꯅꯤꯁꯦ ꯈꯦꯠꯅꯕꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯂꯟꯆꯦꯟꯕ ꯑꯗꯣ ꯀꯃꯥꯏ ꯇꯧꯏ ꯃꯌꯥꯝꯁꯦ ꯑꯥꯗ ꯄꯨꯜꯂ ꯃꯇꯨꯡꯗ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯏꯪꯉꯤ ꯑꯃꯁꯨꯡ ꯔꯥꯖꯀꯣꯠꯇꯗꯤ ꯑꯃꯨꯛ ꯁꯥꯏ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯄ ꯃꯇꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯟꯠꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯀꯦꯕ ꯑꯩꯁꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁꯦꯞꯇꯦꯝꯕꯔ ꯑꯗꯥꯏꯗ ꯆꯠꯆꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯔꯥꯖꯀꯣꯠ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯟꯠꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯖꯨꯟꯗ ꯖꯨꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅꯁꯨ ꯁꯥꯔꯝꯃꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯗꯣ ꯄꯨꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯄꯨꯟꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯥꯎꯖꯩ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒ ꯇꯤꯟꯅꯔꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯕꯒꯤ ꯃꯍꯥꯎꯁꯨ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯧ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯧꯕꯤꯔꯛꯄ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯧ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯃꯗꯤ ꯏꯄꯥ ꯏꯃꯥꯗꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯉꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯣꯠꯅꯖꯃꯟ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯂꯟꯆꯦꯟꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯤꯗꯅ ꯃꯥꯏ ꯄꯥꯛꯂꯛꯏꯕꯅꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯦꯆꯤꯞꯃꯦꯟꯁꯨ ꯂꯧꯔꯛꯈ꯭ꯔꯦ ꯒꯣꯜ ꯃꯦꯗꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯔꯛꯈ꯭ꯔꯦ ꯁꯤꯜꯚꯔ ꯃꯦꯗꯜꯁꯨ ꯂꯧꯔꯛꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯧꯔꯛꯑ ꯃꯇꯨꯡꯗ ꯏꯁꯥꯗ ꯀꯩ ꯐꯤꯜ ꯐꯥꯎꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯤꯡ ꯃꯇꯨꯡꯗ ꯇꯥꯔꯛꯄꯗ ꯀꯩ ꯇꯧꯅꯤꯡꯕꯗꯤ ꯂꯩ ꯑꯩꯁꯦ ꯑꯗꯨꯝ ꯇꯣꯔꯅꯥꯃꯦꯟ ꯑꯉꯝꯕ ꯌꯥꯎꯔꯅ ꯃꯦꯗꯜ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯤ ꯍꯦꯟꯅꯀꯣ ꯑꯧ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯑꯧ ꯃꯤꯡꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯧꯕꯗꯒꯤ ꯁꯥꯟꯅꯔꯛꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯐꯝꯗꯒꯤꯅꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯃꯤꯡꯒ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯆꯍꯤ 4ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯖꯔꯛꯄꯅꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯕ ꯇꯝꯕ ꯍꯧꯖꯔꯛꯈꯤ
ꯑꯩꯁꯦ ꯑꯣꯖꯥ ꯃꯥꯏꯕꯝ ꯄꯨꯔꯅꯆꯟꯗ꯭ꯔ ꯃꯌꯥꯝꯅ ꯁꯥꯟꯅꯧꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯁꯨꯡ ꯍꯤꯖꯝ ꯗꯃꯦꯟꯗ ꯍꯧꯖꯔꯛꯈꯤ ꯑꯩ 2017ꯗꯒꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯑꯃꯨꯛ ꯂꯥꯛꯆꯔꯛꯈꯤ ꯑꯗꯨꯒꯤ ꯆꯤꯐ ꯀꯣꯆꯅ ꯇꯤꯟꯁꯨꯕꯝ ꯊꯧꯕ ꯃꯩꯇꯩ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯆꯅ ꯑꯃꯣꯝ ꯁꯨꯄꯔꯃꯦꯟ ꯁꯤꯡ ꯑꯃꯁꯨꯡ ꯊꯧꯇꯣꯝ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯃꯌꯥꯝꯅ ꯁꯔ ꯑꯦꯁ ꯄꯤ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯇꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡꯁꯦ ꯑꯩ ꯆꯍꯤ 4ꯗꯒꯤ ꯍꯧꯖꯔꯛꯈꯤ ꯆꯍꯤ 4ꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯕ ꯆꯍꯤ 4ꯗꯒꯤ ꯍꯧꯔꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯁ꯭ꯋꯤꯃꯤꯡꯒꯤ ꯄꯨꯜꯁꯦ ꯇꯝꯃꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ ꯑꯍꯥꯟꯕ ꯇꯝꯃꯛꯈꯤꯕ ꯑꯣꯖꯥꯁꯦ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯍꯤꯖꯝ ꯙꯃꯦꯟ ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯄꯨꯔꯅꯆꯟꯗ꯭ꯔ ꯃꯌꯥꯝꯅ ꯁꯥꯟꯅꯧꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯝ ꯇꯝꯖꯔꯤ ꯍꯥꯏꯗꯤ ꯑꯅꯤꯁꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯅꯤꯁꯦ ꯇꯝꯃꯛꯄꯅꯦꯕꯀꯣ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤ ꯆꯠꯄ ꯃꯇꯝꯗ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯇꯥꯟꯅ ꯏꯁꯥꯅ ꯇꯝꯃꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯗ ꯊꯤꯟꯕꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯀꯣ ꯏꯁꯥꯅꯗꯤ ꯆꯠꯂꯣꯏꯀꯣ ꯆꯍꯤ 4ꯗꯒꯤ ꯇꯝꯂꯛꯂꯤꯕꯅꯤꯀꯣ ꯑꯗꯣ ꯆꯍꯤ 4ꯗꯒꯤ ꯇꯝꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯌꯨꯝꯗꯒꯤ ꯂꯣꯏꯅꯔꯒ ꯆꯠꯀꯦ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯝꯃꯥꯅ ꯑꯗꯨꯝ ꯄꯨꯕꯤꯔꯒ ꯋꯥꯡꯈꯩꯅ ꯊꯤꯟꯕꯒ ꯃꯄꯥꯝꯕ ꯊꯤꯟꯅꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯏꯄꯥꯒ ꯏꯃꯥꯒꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯇꯧꯕꯤꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯕꯥ ꯏꯃꯥꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯍꯤ 13ꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯆꯠꯄ ꯍꯧꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤ ꯆꯠꯄ ꯃꯇꯝꯗ ꯀꯅꯥ ꯀꯅꯥꯗꯤ ꯂꯣꯏꯅꯩ ꯌꯨꯝꯗꯒꯤ ꯑꯩꯁꯦ ꯏꯔꯣꯏꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯤꯟꯕꯤꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯄꯥꯅ ꯊꯤꯟꯕꯤꯕꯁꯨ ꯌꯥꯎꯏ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯄꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯥꯡ ꯍꯥꯏꯔꯒꯗꯤ ꯕꯕꯥ ꯏꯃꯥꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯕꯕꯥ ꯏꯃꯥꯕꯨꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯑꯣꯏꯁꯅꯨꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕꯅ ꯑꯥꯗ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯀꯣ ꯑꯣꯏꯔꯤꯕꯅꯤꯅ ꯁꯣꯏꯗꯅ ꯌꯨꯝꯗꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯅꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯁꯤ ꯀꯅꯥꯅꯣ ꯀꯅꯥꯒ ꯂꯣꯏꯅꯔ ꯆꯠꯃꯤꯟꯅꯩ ꯑꯗꯨꯒ ꯀꯣꯔꯁ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯒꯗꯤ ꯃꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯒ ꯆꯠꯃꯤꯟꯅꯩ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗꯗꯤ ꯑꯩ ꯍꯨꯏꯔꯦꯝ ꯒꯣꯖꯦꯟꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯣꯖꯦꯟꯒ ꯆꯠꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯤꯡꯒ ꯂꯩꯕ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠꯇ ꯂꯩꯕ꯭ꯔꯥ ꯁꯥꯟꯅꯔꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯒ ꯑꯗꯨꯝ ꯂꯩꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯤ ꯃꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯂꯝ ꯑꯃ ꯖꯒꯥ ꯑꯃ ꯄꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯇꯣꯞꯄ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯋꯤꯃꯤꯡꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯏꯁꯥꯅ ꯑꯇꯣꯞꯄ ꯄꯥꯝꯖꯕꯁꯦ ꯀꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯅ ꯚꯥꯏꯂꯤꯟꯒ ꯊꯥꯡ ꯇꯥꯕ ꯑꯗꯨꯝ ꯇꯧꯖꯩ ꯚꯥꯏꯂꯦꯟꯒ ꯊꯥꯡ ꯇꯥꯒꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯇꯝꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯨ ꯆꯠꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁꯦ ꯌꯥꯝꯅ ꯐꯤꯛꯁ ꯑꯣꯏꯔꯒ ꯑꯃꯗꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯆꯠꯈꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯚꯥꯏꯂꯦꯟꯒ ꯊꯥꯡ ꯇꯥꯒꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗ ꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯒꯦ ꯂꯟꯆꯦꯟꯕ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯀꯥꯟꯗ ꯄꯨꯡ 1ꯗꯒꯤ 2ꯐꯥꯎ ꯇꯧꯕꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯀꯤꯗꯅ 9ꯗꯒꯤ 9 ꯑꯃꯁꯨꯡ ꯊꯥꯡ ꯇꯥꯒꯗꯤ 3ꯗꯒꯤ 5ꯗ ꯑꯃꯨꯛ ꯇꯧꯕ ꯌꯥꯎꯖꯩ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯏꯪꯊꯝꯊꯥꯒꯨꯝꯕ ꯑꯗꯨꯝꯕ ꯇꯥꯡꯀꯥꯟꯗ ꯑꯗꯨꯝ ꯆꯠꯆꯩ ꯑꯗꯣ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯇꯝꯕꯒꯤ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯤ ꯃꯇꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜꯗ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕꯅ ꯄꯥꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯤꯟꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯚꯦꯟ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯦꯞꯇ ꯂꯩꯇꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯀꯣ ꯑꯉꯥꯡꯒꯤ ꯑꯣꯏꯔꯣ ꯑꯍꯟꯒꯤ ꯑꯣꯏꯔꯣ ꯒ꯭ꯔꯨꯞ 9 ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯚꯦꯟꯇ ꯁꯔꯨꯛ ꯌꯥꯈꯤꯕꯒꯗꯤ ꯌꯥꯎꯔꯕ꯭ꯔꯥ ꯂꯟꯆꯦꯟꯕꯁꯦ ꯚꯥꯏꯂꯤꯟꯒꯤꯗ ꯗꯨꯔꯗꯔꯁꯟꯗ ꯑꯃꯨꯛꯇꯪ ꯌꯥꯎꯖꯈ꯭ꯔꯦ ꯗꯨꯔꯗꯔꯁꯟꯗ ꯌꯥꯎꯈ꯭ꯔꯦꯕ ꯁꯤ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗ ꯆꯤꯜꯗ꯭ꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯤꯜꯗ꯭ꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ DDKꯒꯤꯗꯀꯣ ꯑꯗꯨꯒ ꯊꯥꯡ ꯇꯥꯗꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯌꯥꯎꯈꯤꯕ ꯏꯚꯦꯟꯠꯒꯨꯝꯕꯗꯤ ꯂꯩꯔꯕ꯭ꯔꯥ ꯑꯩꯁꯦ ꯍꯣꯔꯦꯟ ꯂꯥꯂꯣꯡ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥꯗꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯄꯥꯟꯗꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯗꯤ ꯆꯠꯇ꯭ꯔꯤꯕꯀꯣ ꯃꯁꯤꯗꯗꯤ ꯌꯥꯎꯈ꯭ꯔꯦꯕ ꯑꯃꯨꯛꯇꯪ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯂꯟꯆꯦꯟꯕꯁꯦ ꯂꯥꯏꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯅ ꯁꯨꯔꯦꯀꯣ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯁꯨꯀꯣ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣ ꯂꯟꯆꯦꯟꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯂꯟꯆꯦꯟꯕꯅ ꯄꯥꯝꯖꯕ ꯑꯦꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯂꯟꯆꯦꯟꯕ ꯑꯩꯁꯦ ꯁ꯭ꯋꯤꯃꯤꯡꯗ ꯑꯗꯨꯝ ꯈꯣꯡꯗꯥꯔꯨꯔꯕꯅꯤꯅ ꯁ꯭ꯋꯤꯃꯤꯡꯗ ꯑꯗꯨꯝ ꯇꯥꯅ ꯆꯠꯆꯔꯒꯦꯅ ꯈꯟꯖꯔꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯥꯔꯃꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯊꯩꯗꯣꯛꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯄꯥꯝꯖꯔꯤꯕ ꯏꯁꯥꯅ ꯆꯠꯆꯔꯤꯕ ꯁ꯭ꯋꯤꯃꯤꯡꯁꯦ ꯑꯗꯨꯝ ꯈꯣꯡꯗꯥꯒꯦꯅ ꯈꯜꯂꯦꯕꯀꯣ ꯁꯣꯏꯗꯅꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯣ ꯂꯟꯆꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡꯁꯦ ꯁꯨꯝ ꯄꯥꯝꯃꯦꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯚꯦꯟꯠ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤꯗꯤ ꯂꯩ ꯁꯔꯨꯛ ꯌꯥꯒꯗꯕ ꯑꯩꯁꯦ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯖꯩ
November thada anamman tawgale atai thada chongpai chance udi lebu November da anamman tawgale haidi November thada ama leiri ba ko ado stage da khoi gi yum gi baba ga dum loina ga course ga loina dum chatori ba course ka dum chatene khoi pa ado si kari lam da pangthok ka da ba anamana Delhi da pakthong gali ado atai lam da pangthok pai chance haidi atop lam da su pangthok pai chance lei ba ko ado karamba lam da ga di chatning ba se pa me ai ja dum Delhi ja dum pa Delhi je dum chatning ba ko ado soidana hauji ya ga doru ba saru ya ga doru ba khoi event sida mai pak ko su oibiu na so haina wish tok jari ko ado LANCHENBA wari shumayam sanare ado LANCHENBA se isai ga di ngang ba khot pa tawbra ai pak taw de ba isai je pam de ba TV ga yeng ro LANCHENBA sa TV am yeng e ba ado LANCHENBA gi khoi gi hobby se side of sports or nangi nga sa gi music ta khoi gi talent me am thaidok raga kai daw ba di pam e tumin naga no hai je no mar ta tumba to isai ga bu su ta ta dro sai ja mo tai isai ju tai ba ski ma tai English kum bai tai ba ko ado English ki khoi singer mayam su lei ko ado LANCHENBA na phai de pam jaba singer se kana Michael Jackson ne ba ado di soidana Michael Jackson gi movement su soin torongani na khalli ko kai guma kanda jagoi gi movement ji ko ado LANCHENBA sima gumba di yeng bra khoi Manipur gi sama de ka pa yeng dre ba ko sang mani na yeng de ba haidi nga sai gi apamba Michael Jackson gi song or dance kum men de yeng dre ba ko yam nungai LANCHENBA se yam angang su oiri ko khoi Manipur gi haira ga di khoi nauri ba sanaroi makhala mani ko haidi amani na makhala na te amani na su haijari ko ado LANCHENBA khoi sima su yeng ba se pamja de sai di tai ko adubu mapanda khoi lekai gi khoi event haidi isai gumba adagi lila sima gumba kapa gumba se satpa ga di yaw ba ai lila je ti yeng bali chache amu ti yeng bali le ba ko khoi ma ado Manipur gi artist mayam gi simaina khoi gi mayam da tholak thona khotang taw ba se kai khale dum yeng ba da nungai dum mon thok pa da nungai ba phau dei pa me ba hai thagot chei ba moi bu su ko ado LANCHENBA wari su yam nungai ri dum paring nine chathari ko ado LANCHENBA gi khoi tungi future da kari oige haina khanba matam da nga gi swimmer oige na dum khan gre ba ko ado hai ba potsak sida khoi imai pana soidina su mateng pang ba lep paleitana khoi gi support se tobi ba su oishanu na su haijari aduga tungi future da larik amadi sports ki line da chati ba khongchat sida ko LANCHENBA gi punsida mai pak pa amadi iram da masigi hena mai purok po orashanu haina wish tawjari and wish you all the best for your future. Thank you. Khangminashi Manipur bu mieng tabiri ba khwai puna pu ngasi gi oinadi ranina melmamna mayam puna makti kaina na ya thangni jari pina virasi